Haiba border si Shangna kilometer Nifu Yankei Humfu Hena Maraksida Mayam Tasalaga Mapamaran Chadana Lady Pamayam said Manipur Sarkar later abra Manipur ki Praja City Masi Koksi out abra say indigenous people forum na Akoya hanging Korea Aduki Tamaka Akoki Lebak Shibiki Yelawi Kansi Habiki Akwai lemak kanse haibigi tamakta indigenous people forum na ngasi pau lepta da thabak chathari tauri madu proof to sini akwai na tawbo mayam do lengak ta matam da akwai na report se piri aduna hojek su leijari sida media singa copy ma mai yendre ama su pi rake September da adugi tamakta meeting tauraga illegal immigrant changiba maram cha da khunta saliba punama se CSO mayam meeting ama phamlaga akwai mase chumthoksi haina meeting convene tawbio Haibase government house hajide. Loina December ki date 2023 da sumaina illegal immigrants e khun mayam sida mi aduk hena adkhoi da chappa matam da mi lising ahum hena lerame. Hoji kemo mai yobu ka da lising ma henjele. Aduki sumaina leijare haidana President Chief Minister da akhoi na JP ki ba tha ki bise akhoi na reply pira pusu leite meeting kora pusu leite aduga masi mana akhoi bu indigenous people forum ki warning de harasu DC Natraga Commissioner Atopa related department concerned department Taraga Masi Ying Sangadabani Masi Nungshiba Saraga Swai the Laurel Labor the degree where Uji Kamton district say Pazada survey Toboganda illegal immigrants if refugees in Nili Sintara in the Ramgani Masi Media Jinga Pazana go to you Uji Mana Si challenge to say Hadi Hayama Timama Committee Ama Commission Ama Shensayo Akoi Masaya survey Togi Asi Kamton district khata ne hai 10,000 hena lairamgani aduga Tenopal karimata report laktri Chandel ki report laktri Churachandpur ki report laktri asi Manipur da yelhomi ni natra ka akhoi Manipuri ni haina laiba singa kari khalaga lai haibse ngasi indigenous people forum da Manipur da ngasi mayam da mase akhoi na thamjabani aduna hojeksu Tenopal ki se MLA na report to pidrede adum laidabra MLA na report pi manatra di praja na pi thajaba yadabra CSO sing na pi thajadabra akhoi Kamjong district ise MLA na ngarang na hai kine dai khoi na thapanga advance hoina hai thro photo kari ki thau sate project shoot Tenopal ise akhoi report lai adu MLA adu ki MLA nu da report pi ke hai na lengak se Manipur ki indigenous people myam se tumla ga laidabra hai base asigi matang tani nisi yamna khoina serious khoina lawda base aduna Manipur da lairiba praja punama akhoi lengak ta khata depend tawraga lengak ta thajaraga akhoi mi panda da laiga da matam do oidre mi ka thoklasi aduga lengak se leirasu phai leitrasu phai lengak ta tawrasu phai tawdasu chap phai praja mayam gi mi pathole haraga praja mayam na amata punchale haraga Manipur da akhoi na tawpham thokpa akhoi da tawba ya punamaga se matam chana ta hosi haibase thamjaningi matam chana ta border singa athubada commission natra committee me semlaga thare haraga refugees kaya no illegal immigrant kaya changapno adu influx se kya mo kaino oire haibase oirabra haibase athuba matam da lengak na base thabak oina paikhataba taradi akhoi indigenous people forum na akhoi samnaba yaba mayam sanstha mayam da samnaraga sarga ki mathamdasu akhoi ngangba chaiba natraga akhoi agitation natraga moi ki asoiba mayam akhoi na disclose toba demonstrate toba matam thorakani khabarga publish thorakani akhoi masi tawda important oiba thabak sidi tawdaraga somda Turkey war ki natraga Turk father na khod Turk karba tawdana lansida sadaraga center na tu hai adu na da hai na sigi proxy war da lengak ta matam kaya kuina sadaraga lakrabase praja akhoi mayam wa khre aduna Manipur sigi indigenous people forum ama waina indigenous mayam gi mi muhut silaga adu ki forum ama waina ngasi akhoi na thamoi shokna praja mayam da thamjari adu